Israel amadi Iran gi lan Matam Sangna Soknaba Ngamloidouri. Israel amadi Iran gi marakta soknariba lan saywal ama phazilakadaure. Lan asi kayam kuina soknagadauri bagi amadi United States kari karamba sapu pirakadauri bagi haibasi mipum khudingmangna khangningba wafam ama oire. Lan gi maramda nainaba US gi hanagi official singna phongdoki bagi matunginna lan asi sumnagi numit kharani gi manungda loisilaba yai haire. Nakalani changdamna duna yengnabada Lan gi saitheng phangba Israel dagi Iran na hiangane. Khulai matik chana leibaga loinana lan mi masing yamba maramna Israel na khudong saba phanglabaso Iran gi official singna phongdoki bagi matunginna lan gi khulai awat pa leiti haire. Pumna magasigi mathakta United States ki missile interceptor amadi air defense system gi matangda nungnang bawapham kaya phongdok narakle. Iran na kapsilakpa missile amasung drone attack ngakthokna bagidamak US ki missile interceptor amadi atay air defense kaya marum pikhiba leire. Adubu US ki maikaidagi Israel da Matam Sangna khulai mateng pangba ngamloidawagi phibam leire. Masigi maruoiba maramdi haukiba chahi anirom US military na Red Sea da Houthi militant sing mayoknabada afaba makhalgi khulai ayamba sisinaba loikhre. Hauji maksu SM2, MS3, SM6 interceptor yauna US ki missile defense system ama sisinaba loisilre haire. Mamangdasu US na dollar billion kaya marungi khulai sing Ukraine da mateng pangduna Russia ga lanthengna sizinahan ba laikhre. US ki maikai da hena nungnang bu pokningai oheliba thawongde tha kaya marum chupna Houthi gi mayokta satharakba campaign da marui ba khulai kaya sizinakibagi matangda ne kaina thangda nakalani ceasefire laukthokna khiba maramna haujikti Houthi gi mathakta khulai sizinaba leble. Oirakliba phibam asagi matangda Washington Institute's Military and Security Study Program gi Director Michael State na hai US da hojik khwaidagi chawna nungnang ba pohalibase karigumba tanfam asida China natraga Korean Peninsula da anoba wathok ama thorokpagi matangda ne karigumba hojik oiriba phibam asida China natraga North Korea ga lan soknarakpa tarvade US ki maikai da khulai watpagi khudong sadaba kaya marum mayok naragani haina phongdokhe. Amaromda US ki makok military commander ga unaduna wari sanakibada Senate Armed Services Committee ki chairman Roger Wicker na hai malem gi ani subalanjaw matung tarakpada US ki national security da khwaidagi khudong thiningai oiba phibam mayok na bahandaki asin ahan ba ne